Manipur Police Samadi Custom Division na Kwamaru KG Lising Nipanga Marifu Taramapan Pare. Kurumjari STB Palming Tabir Basambu Taram Nokchari Pau Sandona Pizari. Manipur Police Samadi Custom Division na Kwamaru KG Lising Nipanga Marifu Taramapan Pare Kwamaru Sing Adu Tata Truck Anida Haptuna Purak Pani Hari. Faraba Tata Gari ki registration number WB26D 0886 Amadi Asok Lalalen registration AS26C 9521 Faraba Polam Singh aduga loinana gari adu thorokpa miyoi sing makhataba aingi oiba thabak lokhana naba custom division Imphal da sinakre hari. Churchandpur Police Station के मनों चंबा all Jalmol Village के security force ना UKNA की कादरामा फारे फाराबमियों अदुदी हाउमिंगथान हाउकीप चही तरा निपानी फाराबमियों असिदा की पिस्तौल अमा कापा यारीबा नोंगमई मरु अनि आधार कार्ड अमा मोबाइल फोन अमा सुफाकत ले हरी फाराबमियों असि चुरचानपुर टाउन की अकोई बदा मियाम दगी नम हादुना सेल खाइबदा चेनाबमियों नि हरी District Police Imphal West na Diwali Festival ga mari lainana Imphal West District ke manung da leiba tongan ba mafam sing dagi lagaw maru sing lising amaga cha mafare hari. Manipur Police na Imphal East District ke manungchan ba Brahmapur naha bam dagi pre-park pro gi miyoi ama fare faraba miyoi adudi moirangthem dina mitai allies ngakpa chahi kuntra ni thoi wangu chairen khong dagi hauzik na Brahmapur naha bam lekai da leibani hari. Amaramda security force na KCP taibang nganbagi kadarama fare hari faraba miyoi adudi kakching wairi bamon pareng dagi salam susil chahi kun humdoi kawi hari. Huzigate mabre amatang lominasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna ado Dr. KSI Zugindrona Thoramapu oina sarukyaki. Thorangi manung chana sarukyaki basingna lai oikraba artist singi mafam da ikai kumna ke loina na wangang loi singna pangthok liba thoramgi matang da wafam sing phongdoke. Tungda ai basingna saireng pathoke. Arobeda marobe paumuka na pizari. Manipur Police Samadi Custom Division na Kwamaru KG Lising Nipanga Marifu Taramapan Fare. Huzik pawagyo na Am-Istv na pizza pa paung matang astelo sinjere meeting kabiro pumna mapu amukana grumjari.